ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ KNFPꯅ ꯒꯥꯔꯤꯁꯤꯡꯗꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯅꯕ ꯁꯥꯔꯝꯕ ꯇꯣꯜ ꯇꯦꯛꯁ ꯒꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ Kuki ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯨꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤ 13 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 3ꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯃꯀꯟꯈꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕ ꯅꯨꯄꯤ 3 ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯦꯅꯤꯝꯁꯀꯤ ꯏꯃꯥꯔꯖꯦꯟꯁꯤꯗ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯨꯡꯇꯥꯡꯀꯨꯟ ꯔꯤꯖꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯗꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯨꯡꯇꯥꯡꯀꯨꯟ ꯔꯤꯖꯟ WTRꯗ ꯈꯨꯗꯛꯇꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯔꯨꯜ ꯏꯝꯄꯣꯖ ꯇꯧꯔꯦ ꯍꯥꯏꯔꯤ GPRNꯅ ꯍꯦꯕ꯭ꯔꯣꯟꯗꯒꯤ ꯊꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯌꯥꯍꯖꯥꯕꯣꯒꯤ ꯑꯥꯔꯇꯤꯀꯜ 3 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 8ꯅ ꯄꯤꯕ ꯄꯥꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯊꯣꯛꯄ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯔꯗꯔ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯆꯠꯅꯍꯟꯕꯅꯤ ꯍꯥꯏꯔꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯇꯤꯝ ꯑꯃꯁꯨꯡ ꯔꯤꯖꯟ ꯑꯁꯤꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯅꯕꯒꯤꯗꯃꯛ ꯁꯦꯝꯂꯩ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛ ꯀꯂꯦꯛꯇꯤꯕ ꯂꯤꯗꯔꯁꯤꯞꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯔꯤꯇꯤꯌꯔ ꯔꯥꯝ ꯈꯥꯇꯤꯡ ꯕꯔꯥ MMMCꯕꯨꯁꯨ ꯀꯟꯚꯤꯅꯔ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯔꯤ ꯃꯃꯥꯡꯗ ꯔꯤꯖꯟ ꯑꯁꯤꯗ ꯀꯤꯂꯣ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯡꯊꯣꯛꯂꯝꯕ ꯊꯧꯔꯝꯁꯤꯡ ꯅꯧꯅ ꯁꯦꯝꯂꯕ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ OT ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯗꯣꯛꯇꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯔꯝꯂꯦ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯈꯤꯕ ꯀꯨꯀꯤ ꯃꯆꯥ 3 ꯑꯗꯨꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯌꯪ ꯋꯥꯏꯐꯩ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯗꯣꯅꯦꯁꯟ ꯇꯧꯕ ꯎꯠꯈꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯌꯥꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯃꯆꯥ 3 ꯃꯈꯣꯏꯒꯤ ꯑꯗꯨꯗ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯃꯗ ꯄꯨꯔꯒ ꯂꯥꯌꯦꯡꯅꯕꯁꯨ ꯗꯤꯃꯥꯟꯗ ꯇꯧꯔꯛꯄ ꯂꯩꯈꯤ ꯃꯈꯣꯏ 3 ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯗ ꯑꯗꯨꯝ ꯂꯥꯌꯦꯡꯖꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯂꯩꯈꯤ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯔꯝꯕ ꯅꯠꯇꯦ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯊꯔꯝꯕ ꯊꯕꯛꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯣꯛꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯍꯥꯏ ꯀꯥꯡꯂꯨꯞꯀꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ MLA ꯍꯥꯎꯈꯣꯂꯦꯅ ꯏꯝꯐꯥꯜꯗ ꯁꯦꯝꯒ ꯎꯅꯈ꯭ꯔꯦ ꯁꯥꯏꯇꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯍꯥꯎꯈꯣꯂꯦ ꯀꯤꯞꯒꯦꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯟꯒ ꯁꯤꯑꯦꯝꯒꯤ ꯕꯪꯒꯂꯣꯗ ꯎꯅꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ MLA ꯍꯥꯎꯈꯣꯂꯦꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯒ ꯀꯔꯝꯕ ꯍꯤꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯏꯝꯐꯥꯜꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯃꯗꯤ ꯐꯪꯂꯦ ꯍꯥꯏꯔꯤ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ ꯉꯥꯛꯅꯕ ꯀꯟꯚꯣꯏ ꯃꯁꯤꯡ ꯍꯟꯊꯈꯤꯕꯅ ꯄꯣꯠꯆꯩ ꯐꯪꯕ ꯋꯥꯒꯗꯧꯔꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯥꯛꯄ ꯌꯥꯗꯕꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯇꯛꯁꯤꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯄꯤꯔꯝꯕ ꯏꯁꯀꯣꯔꯠ ꯃꯁꯤꯡ ꯍꯦꯟꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯨꯟ 19ꯗꯒꯤ ꯂꯩꯉꯥꯛꯅ ꯀꯟꯚꯣꯏ ꯃꯁꯤꯡ ꯑꯁꯤ ꯑꯃꯈꯛꯇꯃꯛ ꯄꯤꯔꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯄꯦꯟꯅꯗ꯭ꯔꯦ ꯊꯥꯎ ꯑꯃꯁꯨꯡ LPG ꯇꯦꯡꯀꯔꯁꯤꯡ ꯌꯥꯎꯅ ꯇ꯭ꯔꯛ 700 ꯂꯣꯝ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤ ꯀꯟꯚꯣꯏ ꯑꯃꯅ ꯒꯥꯔꯤ 150ꯗꯒꯤ 150 ꯐꯥꯎꯕꯗ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯀꯟꯚꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯄꯤꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎꯕ ꯒꯥꯔꯤꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯒꯥꯔꯤꯁꯤꯡ ꯄꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯑꯋꯥꯕ ꯊꯦꯡꯅꯕ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯆꯩꯁꯤꯡ ꯐꯪꯕ ꯋꯥꯔꯛꯄꯒꯤ ꯐꯤꯚꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯂꯩꯉꯥꯛꯅ CRPF ꯀꯝꯄꯅꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄꯤꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯖꯤꯔꯤꯕꯥꯝꯗ ꯒꯥꯔꯤꯁꯤꯡ ꯄꯜꯍꯟꯗꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯃꯍꯥꯕꯤꯔ ꯐꯥꯔꯃꯥꯁꯤ ꯃꯅꯥꯛꯇ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯗ
ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯔꯠꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫